PAODAM miyang tabir ba khwai punno pu image TV na taramno okchabaga loina Brajesh Kumar na khurumjari ngasigi maroi pauda N Biren bu anirak suba term gi oina chief minister oina nabagi tanja piragani hairi Manipur da government sembada NPP bu invite tawraktuna yawrabadi yamna nungai gani haina corner ke sangmana haikre numit kunthani chatharkiba experimental theater workshop ngasi lochinkre loinana Sereng Saidinaba Amadi Saidanabagi Toram Pangthokre Mapung oy pau lobirasi Goa amasung Manipur gi hojik oiriba chief minister ani Pramod Sawant amasung N Biren bu anirak suba term gi oina tanja piragani haiba wapom ama BJP na NDTV da phongdokre hari leadership issue gi matang da Prime Minister Narendra Modi gi residence da kupna khanaraba matungda wapam asi phongdokpani hari Yausanggi matungda wasak lawagi thoram pangthokani luchingba ani asina Prime Minister Modi ga unakre adum oinamak Goa amasung Manipur gi oina Chief Minister oina nabugidamak mioi kharagi mingsu pannari Goa da Pramod Sawant amasung Bishwajit Rane Chief Minister famgidamak kanna lamjal tanari haukiba Chayolda Rane na Governor unakibagi matungda mahakpo BJP High Command pamba candidate ni hainarabasu Rane nadi wafam adu yakide Manipur gina Bishwajit amadi Konthaujam Govindas ki ming pannari Govindas na BJP da yawrakiba adu da RSS na achouba thodang ama lawki hari hogikmakki oinadi Manipur gi anouba chief minister kanana oigadage haiba lawthokpa leitribani Meghalaya chief minister Konark ke sangmana haikibada BJP na Manipur da government sembada NPP bu invite tawraktuna yawrabadi yamna nungai gani NPP asi NDA gi khongbu amani haina sumhak na phongdoki center da Meghalaya da amasung Arunachal Pradesh da NDA gi khongbu oina BJP amasung NPP chatminari NPP na Manipur gi mikhal da maromdom thengnaki MLA taret kaduna second largest party oiki sit humpu gi manung da NPP na sit kunthra nipan da mirep thadoki makoi gi mirep sing amadi workers sing da militants sing na target tawduna chai thangba yauki hainasu Meghalaya da chief minister sangmana hongdoki BJP amasung NPP na sahi manga lengak minakpada NPP bu lengak ta khurau thanghanba parasite amani haina phongdok lubagi damak BJP gi wangongloi chongtham Bijoy Singh bu party gi chatna kanglon thugai haiduna party dagi chahi taruk tanthoki BJP na Manipur da majority fangki N Biren Singh abu anirak suba term oina CM oibagi tanja pirakani thajai lisingani ta taretta NPP na seat kumathoi fangkiba BJP bu support tawduna government sembada mateng pangki haiba wafam sumahak na phongdoki JDU NPF amasung independent ani nasu BJP bu sagotkani haina lawthokpa laikhrabani hari Khangjeng Repertory Theatre amadi Palem Panthau Cultural Trust na sinduna February 13 dagi hauduna pangthoklakpa Experimental Theatre Workshop 2022 loishinbagi thoram ngasi Sangit Kala Sangam Khurai Lamlong Bazar da pangthokre thoramdu da Padam Shri Warepanaba President Theatre Center Manipur na athoiba mithung Shri Buddha Chingtham eminent critic playwright and cultural personality na akhanaba mitung amadi Megachandra Kongbam chairman Banyan Repertory Theatre na thormapu oina saruk yaki workshop sigi maru oiba theme experimental theatre today haiba hiramda wa ngangladuna Shri Buddha Chingtham eminent critic na haikibada ngalingai lising chapan humragi matamda experimental theatre na saho fana chatharakpada Manipur gi saknairba theatre gi icon oiriba oja singna masa masagi philosophy amamga loinana ngasidi Manipuri theatre na national amadi international arena da changbangamle adum oinama ngasigi anauba mirol na samtharakpada matung inba ama ani natara
theater bu pamja fajana khangnanaba honadabana mami samtharakli haibada haimamba thokloi maram asina anobu mirolna theater concept ki sanai neba asi kharadang oirabasu koknanaba pandamda experimental theater workshop 2022 asi pangthokkhibani haiki masagi makoi ge tonga theater philosophy amamanga loinana experimental theater da sangsila gomatamdi manipuri experimental theater ki worksing ase productions ase tingmangamdana sabkhibani national and international kedenara fashion hiduna manipuri theater na system na sisu contemporary Indian theater da manipuri theater na leitung da level Tarnisu Chuba Manipur Legislative Assembly Election 2022 gi Mikhal gi Fall Haidokraba Matungda Jiribam Mafam Karada Thoaningdaba Thodok Kaya Tholakpadagi CRPF IRB Commando Amadi District Police na Mafam Kaya da Ngak Senbagi Thabak Chatari Loinana Khatna Chainabagi Thodok ta Chenaba Mioi Singsu Phagatba Hore Haina Jiribam Police ki Additional SP of AK Sadananda Singh MPS na Paumi Singa Unaba Amada Hondokre Makhatana Additional SP of AK Sadananda na High Election gi result Haidokraba Matung Pamdaba Thodok Thokkiba Laikre Thodok Asibu CRPF IRB Commando Amadi District Police Matam Sana Ngak Chelhobadagi Ka Henba Thodok Thokadabadagi Kanba Ngamhore DC Amadi SP Jiribamna Community leaders Singi Kutangdagi Jiribam Prajagi Miyamda Santi Lainaba Appeal Taubadagi Santi Hanjan Hanbada Yamna Sauna Mateng Ama Oiki Irang Laingai Manungda 144 CRPC gi Makhada curfew na singba athingba thamkiba adu hojikti irang nemtharabanina ngasi ayukki pung 3 tagina nongthilgi pung 3 pawba curfew komthokle amadi internet service thinglambadusu lokthokle haiki mahakna makhata na hai irang asi horakpada chenaba mioi khara Jiribam district police na phaba ngamnana ba haiduna mayum singda sangduna thiri amadi FIR su lokhatkre Karigumba Mio asi Assam da Senkre Hairabasu Assam Police ki Mateng Laurga Makoi Sing asi Phana Naba Honagani Karigumba Phaba Ngamdrabasu Ain gi Matung Inna Makhata ba Thabak Sing Paikhalakani Hojik Thodok asida Chenaba Sing Thiba Humbagi Thabak Chathari Jiribam Praja Khudingna Mahusagum Santi Oina Lainabagi Damak Jiribam Police ki Maikai appeal Tawjari Haina Hongdorokki Yang dari manungda 144 CRP sigi makada atingba curfew na chingba thanggiba do hujiti rang hanjala binna ngasi dagi ki pung tok tagina tinggi pung tok phawa curfew komthole aduga internet ke kutang da remote kya changdo ko ya badagi ngakong na buri internet ban torom butu loksoe aduga irang asi da holkota chenaba mioi khara Jiribam district police ne yang kena main chandana FIR sudah kole aduga moi bijik yang tu nasu charge tawni aduga moi phabu ngamna ba idana kena bijik main chandana thiri Manipur da hokyo pung kunmari da mioi taret covid positive oiba thenakre mi sibadi yaukide hairiba pungfam asida mioi chamapan nipunipan covid test tawki maduda mioi taret covid positive oiba thengnabadagi ngasi covid positive oibagi sang sada 0.8 leikhi State asigi oina hojik phawda apunma mioi lakh amal sing contract sukna kunipan covid positive oiba thenakre masigi manungda mioi lising aniga chamaga tarani pana lekhidre ngasi mioi taret naba phaduna discharge tawkibadagi apunba covid naba phakibagi masing lakh amal sing kontra mari satret marfuda taruk sukre State sigi naba phogi sang na sada marfuda nipan dasmik contract ni aduga active case na chamaga taramari leiri Malem pumbagi oinadi covid positive oikibagi masing koti nifutaruk lakuni thoi lising marfu manga chama marfu mapan sukri masi manungda mioi lak humpu lising humdra manga chahum humdra taret na leikidre aduga mioi koti kuntra mapan lak yang kaimari lising marfu drama thoi chamapal nifuma thoi na narambadagi fakre Laisat asigi chaiteng pangduna malengi manungda covid positive case masing khwaidagi yamna tengnaba laibak USA ni laibak asida apuna mioi koti nipan Laktrani thoi lising nifumari chamapal kuntra taruk thengnakre
इंडियाना कोविड पॉजिटिव केस कोटी मरी लाख कुमापन लिसिंग फुद्रानिपाल चमापल कुंथ्रानिपाल थेंगदुना अनीसुब कोविड पॉजिटिव केस मसिंग याम थेंगनब लेबाक ओइबग लोइनाना ब्राजील न केस कोटी अनि लाख मरफुद्रा मरी लिसिंग कुंथ्रानिथोय चनी हुमद्रा मरी थेंगदुना अहुम सुबदा लैरी हदक पांगथोक स्टेट मंगागी असेंबली बिखलदा कांग्रेस न चाउन माइथीब नंगकिब अदु करीदगी ओइखिबनो हाइबगे इंक्वायरी पांगथोकननबा वाफम फोंदोकपग लोइनाना कांग्रेस न चाउन माइथीब नंगक्रब स्टेट मंगागी कांग्रेस प्रेसिडेंट सिंह फम थादोकनबा ऑल इंडिया कांग्रेस कमिटी AICC की प्रेसिडेंट सोनिया गांधी ना नुमाइजिंग नुमित खंगनखिबगी मतुंग इना स्टेट अनिगी कांग्रेस प्रेसिडेंट फम थादोकपगी चेरोल पिसनबा हौख्रे मणिपुर प्रदेश कांग्रेस कमिटी की इंटरिम प्रेसिडेंट ओइना थौपुरिबा नंबोल असेंबली कॉन्स्टिट्यूएंसी की हानगी MLA नामैराकपम लोकेन MPCC की प्रेसिडेंट फमदगी रिजाइन तौबगी चेरोल ngasi सोनिया गांधी अमदी AICC मणिपुर इंचार्ज वक्त चरण दास द पिशन खरे हाना कांग्रेस की फिल्म फगतलंब स्टेट यावना हंदक पांगथोकिबा असेंबली मिखल द कांग्रेस न चावना माइची खरबा गोवा उत्तराखंड उत्तर प्रदेश पंजाब और मणिपुर की नौना प्रेसिडेंट अमदी ऑफिस बेयर सिंह खननबगी मिखल लाखलिब जुलाई था द पांगथोकननबा थौरांग तौरी प्रेसिडेंट जाउना ऑफिस बेयर खनरिगे ममांगदा कांग्रेस कमिटी की मेंबर लाख अहोम एनरोलमेंट तौनबा स्टेट मंगागी मरी लेनबा मियोइसिंगदा खंगहनबगा लोयना मार्च 13 फावबगी मनुंगदा पार्टी असिमा पांगल कंखटहनबा होटनगदबनी हाइबगी चेरोसु थोखरबनी इंडियाना निंगतंब फंगलकप चही 65 सुरपगी पालन थौरम आजादी का अमृत महोत्सव की सरुक अमा ओइना ngasi मार्च 13 लिबर्टी थिएटर कक्चिंग सिंधुना रिप्रेजेंटेटिव ऑफ लॉइस कक्चिंग की ऑडिटोरियम दा लेबाक निंगबगी सैरेंग सैदिनबा अमदी सैरेंग सैदानबगी थौरम गलोइनना थौरम असि पांगथोखरे सैरेंग सैदिनबगी थौरम अदुदा कक्चिंग ममिंग लैरबा कवि तरुकना सैरेंग पाथोखी लोइनना सैरेंग सैदानबगी थौरम अदुदा कक्चिंग की तोंगान तोंगानबा स्कूल की माहिरोय 15 थरुक याखी सैरेंग सैदानबग अदुदा मकोक मथंग तारबसिंगदा सेल की मना पीबगा लोइनना सरुक याखिबा माहिरोयसिंगदसु कंसोलेशन प्राइज ओइना सेल की मना पीखी ngasi thoramduda Naurem Birmangol Singh former president Kakching Dramatic Union amadi Yangkhong Kengwa Singh Aiba amasung former president Sahitya Seva Samiti Kakching na president member Singh oiki Adana likha ta hui sai drama su pagi Marki independence forma ko na wada hawai hamsa kamu ko na biramba amadi lai draba खंगी दरबा मसक खंगी दरबा हाइबे तारे आरकी निंग दमस को मरा तोरन पदा अवा क्या खांगा वेना निंग दम बिरंबा सिंग दु सुनु सिंग मोइना गवर्नमेंट NGO सिंग ओमदी मिनिस्ट्री ऑफ कल्चर नसो नि कल्चर मरी ले संस्थान सिनबा सिनबा हाइला एडवाइस हम साउ लेना की समस्या मसी बाको सबने नुमित मंगानी सुप चथरकप राजश्री भागत चंद्र सोलो डांस फेस्टिवल ngasi जवाहरलाल नेहरू मणिपुर डांस एकेडमी JNMDA की ऑडिटोरियम दा लोशिनबगी थोरम पांगथोखरे ngasi लोशिनबगी थोरम दुदा L Joychandra Singh former director JNMDA Dr. E Indira Devi Padam Shri Srimati A Lakshmi Devi Sangeet Natak awardee Shri L Lakpati Singh Sangeet Natak awardee amadi Professor H Tombi Singh former vice chairman JNMDA namathang sitna chief guest of honor amasung president oina saruk yakhi masigi loishinbagi thoramduda manipuri solo dance taret utki festival asi Sangeet Natak Academy New Delhi gi constituent unit ama oiriba Jawaharlal Nehru Manipur Dance Academy JNMD Imphal na Bharat na nikhatamlakpa chahi 65 surapagi thoram palan Azadi ka Amrit Mahotsav ki saruk ama oina pangthokibani PGD Enterprises Kakching ki owner Khetri Mayum Manglebjau amadi magi loinabi Sitabali Devi na Kakching ki investor lising ahum lomdagi lupa crore 35 lomgi senpam deposit tawhallaga senpam sing adu handoklamdana afam khangdana senkhre investor sing na Manglebjau amadi magi loinabi Sitabali bu section 406/420/467/471/120B IPC 4
criminal breach of trust, cheating, forgery of valuable security ki bakhada phabinanaba Kaching police station da complaint tawkhre haina investors singi maikaidagi thadorokpa cherol amana hairi cherol asina makha tarduna investors singna Superintendent of Police Kaching da Mangnemjau amasung maga loinaba singi mathakta khudakta lokatpa yaba action sing lokat pinanabagi mateng pibinanaba haibaga loinana complaint asi Manipur government ki chief minister ki office amadi secretary Department of Finance Services Ministry of Finance Government of India New Delhi dasu submit tawkre hari investors singna Mangnemjau na chatharam liba asi Ponzi scheme ni khangdabana Mangnemjau gi langda thukibani investors sing ayambana nupi amadi laita lairaba imung singni makoina bank taki loan amadi mingondagi sendoida sel purga PGD enterprises to invest tawkibani Khetrimem Manglangjau amadi mag loinaba singna yamlaba senpam sing adu magi imung manungi miyoi singda nathai khre hainasu thajanari nathai khra senpam sing amadi makoigi imung manungi lanthum sampati sing khudakta seize tawraga investor singi senpam handohan gadabani hainasu police da complaint tawkiba cherol du da palli hauke march ki namidang da sakhang da singna yummai tumna thadok piki badagi hojik atopa khul amada sangjapam loduna leiba social and cultural activist Rakesh Naurem amadi maki imungna tangdu laitana laitriba asi amuktang tangdu laitana laihanaba hotnabada tenthagi miyam amadi Manipur gi miyam na mateng pangminasi haina punna hingminasi group PHG gi secretary Ais Jayadevana hongdokre wafam asi ngasi ayuk PHG gi thomi singna awaba taraba Rakesh Naurem amadi mahaki imungi awabada sel oina lupa lising kuntra amadi asa athak sing tengbang bagi khongchat amada phongdokhibani Jayadevana makhata na phongdokhibada leipak miyam gi thabak thoram kaya da thodang yaduna lakliba cultural activist Rakesh Naurem gumba mishak amagi imung manungda asuk tamthiraba thabak chatharaba fawbada leikaina khungangna hojik fawba kari karam tawri karamna hingli haina karimata hangbibagi muhutta nakanda intoklaga thamibugum tawriba asimakti apenba oide asigumba thong asi makhatana lamdam sida thoangumsi haina phongdokki yamna aranba kayam yamna Shri Rakesh Naurem mahaki family na miyam samaj gi laikai gi khungang gi mayokta karamba phattaba lamcha chajat chalamdana miyoiba samaj gi manganaba tawduna haribi yum masibu tumna mai thadoklamlibino haibase punna himinisi gumna asuki mate nungai tabagloina ninda tawi manamasina asigumba ichamchamna miyam samaj gi society si loinara samaj gi afaba thabak torum kaya tawbada achoba thodang yajariba Shri Rakesh Naurem gumba amabu ngasi phawada lakai lamdam gi tentha gi lebiri bukhai khudimagna karamna tawrige karamna hingige karigi damukta mai thadok pirabdibno haidana hangbidaba tawbidaba aduga loinana nakando oina thaidoga thambibagi lichalama khak chatpaise masi miyoibagi tawbam natte nakal amaromda Manipur Cultural Council ki active member amasu oiba cultural activist Rakesh Naurem gi yum mai thadok pikibagi awaba tariba imung asida council asagi secretary takhelambam Syamkan haina lusingba mihut kangbu amana sel oina lupa lising kunterka chongwa tebang duna imung manunggi awaba sok yakre amarom su lamdam sigi tungan ba thabak thorum kayada thodang lawduna lakliba Rakesh Naurem amadi mahaki imungda nangliba awaba asida saruk yaraduna awang sekmai schedule caste development committee ASSCDC gi president Khorakpam Surjamani na lusingba committee gi mihut kangbu amana awaba tariba Rakesh Naurem amadi mahaki imung manungda lupa lising mangaga loinana asa athak sing tengbang ki social worker amasung patriotic writers forum Manipur ge patron member Konjangbam Dilip nasu lupa lising mangaga loinana nongban sangdraba yadraba asa athak kaya mateng pangduna imungi awabada saruk yarakre aroibada maroy paw amuhanna N Birenbu anirak suba term gi oina chief minister oina nabagi tanja piragani hairi Manipur da government sembada NPP bu invite tawraktuna yawrabadi yamna nungai gani haina Kornat ke sangmana haikre
नुमित कुंथ्रानी चथरकिबा एक्सपेरिमेंटल थिएटर वर्कशॉप ngasi losinkhre loinana sereng saidinaba amadi saidanabagi thoram pangthokre ngasi damakta di paudam pijama mata solution jari mayang tabir bukhai punapu amuka hana kurumjari